Kanglei News ki ayuki pawing biriba pumnamakpu Roma ilangbamna ikokno na khurumjari. Smart border da makhatana khutokna bada Kna-B 13 Leikidre kulai 13 chu lokre. Indo-Myanmar border paringi pillar number 87 gi Kamjong district tainaba Yangopok kun manakta nahandagi hauraga ngarang numidang fawba Manipur gi apunba lalolup singi lanmi singa Kuki National Army amadi Indian Army gi apunba khutpu ni haina thajaba Kangbuga akanba mawongda khutokna bagi thawdokta Kna-B gi maikaidagi mioi 13 rom sikhibaga loinana khulai 13 Manipur gi apunba lalolup singna fangkhre Hairi. Khutokna bagi thawdok asi thokraba matung asi ayuksu Sangai region gi Tamu district ki manung channa Khumun Nom village ki area da amuhana nakal animakta akanba mawongda nomai kapna khre Hairi. Pause asina fangba pawgi matung inadi ngasi ayuk pung 3:30 rom tarakpa matamdagi hauna nakal animakta nomai kapna ki maduda Manipur gi apunba lalolup singi lanmi singna Kna-B gi lanmi 9 hatkibaga loinana khulai 9 su lawang ngkhre Hairi. Paw asina hai ngasi ayuk pung 10 tarakpa fawbada maikai animakta matat oina nomai kapna ki. Atopa pawgi source amagi matung inadi ngarang numidang pung 3 rom tarakpa matamda Indo-Myanmar ngangkai gi border pillar 85 amadi 87 gi marakta Indian Army amadi Kuki lalolup sing changlakpadagi hairiba mafam sing adusu Manipur gi apunba lalolup singa nomai kapna ki Hairi. Nomai kapna bagi thawdok adu lepkraba matung ngarang numidang pung 9 khara helakpa matamda Myanmar gi military junta gi maikaidagi khutok na fam aduda Airstrike chatharakuna bom kya thadaraki Hairi. Hairiba thawdok adusu Kna-B amadi makoina chatminariba lanmi kungi mathakta asiana yaukre Hairi adum oinamak chapchaba pawche asina phangba ngamdri. Kangleipak apunba khollaudagi update khara lokhajage. Burma gi Kuki refugee singdi ngarang ahing Tumnakhidre Airstrike da kiduna question senakhre Hairi. Manipur News update agi lokhajage. Kna-B na yamu ise mayang khangbasu yaurangani khangdabasu yaurangani ai haijage. Kna-B hairiba siga PDF hairiba siga mingtani kenarise moina sena chanaba ayamba khuchukula India government na pibani masi hana khangdinbiyu aduna juta hatpa oiro maitailan mina hatpa oiro chapmanai moida mangjarise aduna aikoi mafam chida chu mitna chingna leminasi. February 3 da Jiribamda total shutdown lautokre. District hospital amagi leifam thokba masakching thambiyu grade suba CMO amadi MS hapiyu amasung awatpa doctor sing thabirau haiba wakat mathakta Thabakta onthokte haina Jiribam District Hospital Monitoring Committee na lakliba February 3 gi ahing nongyaidagi Jiribamda total shutdown lautokre. Ahakna hai mamangda leingaka wafam kharada yanabadagi committee asigi khongjang handokibani masiki makha tarakpada January 19 da hospital asi full fledged district hospital da onkhalle haina leingakna order thokibani cheda khak full fledged thorakpa pamde haiduna Committee gi maikaidagi numit 10 gi manungda hospital asigi leifam thokpa masaksing thuna thambiyu amadi grade suba matik chaba CMO MS amadi doctor sing thabirangnaba demand tawki. Akhangdaba kulai paiba singna mioi ama faraga punanaba honarambada natana nongmai round 3 kapsilamle. Thawbal police station na konba moijingda sakhangdaba kulai paiba singna mioi ama faraga punaba honarambada natana nongmai round 3 kapsilamle Hairi. Thawdok adu all moijing coordinating committee na akanba mawongda condemn tawbaga loinana atubada mari leinaba singna sengdorakadabani haina demand tawri. Sakhangdaba kulai paiba sing aduna faraga punaba honaramliba mioi adudi moijing awang laikai ithan mapaldagi Muhammad Jamir sahi 13 apokpa Jahura ligawi. Hiram masiga mari leinana moijingda leiba MKOK officer ngasi pangthokpa pawgi mifam amada MKOK convener amadi Amin MM na hai thawdok asi ngarang ayupung 8 kunlom tabada thokibani. Victim asina moijing Iroipata leiba New Models English School da angangi sak thamlamlaga school asidagi meter 100 chalaga leiba oil pump amada thaw hanaba changlakpada amuba masugi I-20 car amada lakpa sakhangdabana khulai paibagi mioi anina kumtharaklaga mahakpu paduna punanaba honakibani. Ngaihak mungnaduna leiringaida mafam aduda leiramba miyam chensinnarakpadagi sakhangdaba sing aduna nongmai round 3 kapsilamlaga mafam adu thadoktuna khonglei tuna chenkibani. Laibak phabadi asopan yahodre Hairi. Churachandpurdagi yamnaba khulai fagatkhre. Combined force na leptana chatharakpa operation gi manung channa ngasi Hengle police station gi manung channa Loilangkodagina nalon pawba chathagiba operation da IED rocket 7.62 gi mm gi sniper maru ama magazine ama tiar smoke cell 3 IED cell 3 yauna tonga tongan ba khulai kya fagatkhre Hairi.